Class 10 Examgi Fal Meeoi Thagi Manungda Laothokkani BOSEM Handaktagi grading system Chatnaragni compartmental gi mahut improvement onthoklagani Akham Joy Kumar Pawasi Ngasi Nungthil Phongkhiba Pandam Pausedagi Laukhatjabani Board of Secondary Education Manipur BOSEM lauba chahi asigi Class 10 examination gi evaluation process hayengdagi hauragani amadi lagliba Meeoi Thagi Manungda Fal Laothoknaba sem sari haina BOSEM gi chairman Akham Joy Kumar na phongdokhre Bapupurada laiba BOSEM gi office ta paumi singa unaba amada Joy Kumar na hai Lainga ki education department na chahi asidagi grading system chanaba haunaba khangalakpa leire masigi matangda board ki wainasu khanaduna handaki exam asidagi chanaba haina lepna re loina na mamangdagi hauna compartmental exam haina leiramba du improvement haina onthoklaga nei compartmental examination thagadaba mahiroi amade exam pass tawraba mahiroi nasu improvement thaba yaga nei exam pass tawraba singi oinade subject ahum fawba improvement exam thaba yabagi khudong chaba leiragani haina phongdokhe amaromda main exam manungda sports player oina leiriba mahiroi singi oinasu karigumba national natraga international thaki tournament leibana maram oiraga saruk yaba ngamdaba matamda exam thaba yabagi thorang leire karigumba mahiroi singi maikeidagi individual information piraklabadi exam sinaba thorang chanaba horagani haiba waphamsu chairman na Makha tana phongdokhe Aimol Machani Haiba Meeoi ama Sugnu Makha Leikaida Changsillakpadagi Faraga police ta Sinnakhre Pawasi Ngasi Nungthil Phongkhiba Kanglei Paki Maira Pausedagi Laukhatjabani Ngasi Nungthil pung 3:30 rom taba matamda Kaksing district ki Sugnu police station gi manungchanna Sugnu Makha Leikai gi khulngakpa singi bangkar mafam tamna changsillakpa palel mayadagi Aimol Machani haijaba nupa ama mafam aduda ngak senbagi thabak tawriba MR gi kangbuna faraba matungda mafam dugi maira paibi singna Sugnu police station da Sinnakhre haire Pawasina hai kanglup anigi rang asigi khwaidagi kanba Sugnu Makha Leikai da leiriba khulngakpa singi bangkar mayada Meeoi asina laglaga hangadanda chatuna oyeng yengduna leibadagi singnabadagi MR kangbuna hana mahakpu phakhe aduga mafam dugi maira paibi ima singa loinana machin hanglaba matungda Sugnu police ta Sinnakhibani haire Meeoi asigi masa pumba check tawba matamda mobile phone yaurambadagi fagatkhe machin hangba matamda psycho ta chatkadabani mafam duda leiba kuki lucingba singa unagadabani haibana chingba phongdokhi haire loinana hojik makha taba wahong pahong chathaduna Meeoi asigi asengba masak khangdoknaba honari haina pawasina haire ngasi ayuk Loktak Patta Nonglei Nungsitna Ngami ama Esingda Laksinduna Leikhidre pawasi ngasi nungthil phongkhiba kanglei paki maira pausedagi laukhatjabani ngasi ayuk pung 3 na 8 fawbagi manungda sitkhiba mayai wairap kanba Nonglei Nungsitna Loktak Patta langkai bachatkiba Ngami ama Esingda Laksinbadagi asi bhaksang oina phangle haire Leikhidre Ngami asi Kaibul police station gi manungchanna ithing awang Leikaidagi khundrakpam thoi chahi 53 apokpa Leikhidre khwairakpam yaimsau kawe mahak ngasi ayuk pung 5 taba matamda mayumdagi Loktak Patta thaklamba langkai gani haiduna chatkibani Loktak Pat yauraba matamda Nonglei nungsit khara sitpa horakpadagi Ngami sing pulap punsilaga phumsang amada thuptuna leiminakhe tanja asida Nonglei nungsit sitpa horakhe Nonglei nungsit adu khara khajiktang nemtharakpada khwairakpam thoina mahagana langhana kairudaba yade haiduna phumsang adudagi thoktuna chatkhe atai Ngami mamanaba singna nungsit kalli haiduna chatkidana ba haibada mahakna karisu tawroi haiduna chatkibani haire Pawasina hai Nonglei nungsit nemtharaklaba ngasi ayuk pung 3:30 taba matamda khwairakpam thoina lang thakpam aduda mahakna sizinaba hi adu isingda tawduna leiramlaga mahak masa leiramdabadagi Ngami singna chingnaduna thiba humbagi thabak chathabada Loktak ki role nungda leiramba thengnakhe khudakta laukhatuna mahak masana sizinariba hi aduda haptuna torban yauna pukhalakpa matamdade mahaki thawai yauramdre haiba khangba ngamkhi haire Asiba haksang Kaibul police station ki kangbu laktuna yengsinkhre loinana Leikhidrebagi imungi Meeoi singda Sinnakhre haire